ꯎꯕ ꯍꯧꯗꯣꯡ ꯎꯕꯒ ꯇꯧꯏꯖꯣ ꯌꯥ ꯍꯧꯗꯣꯡ Hello everyone, welcome back to my channel. Ado ngasise ai ipamda leiba chaluduni. Ado haji loisanba lore. Ado yam thogena tawri. To ngasai digi namgena tawbudu nambado matam hongdana hauji thogi tawre adu namme. To mayam chaluige. Mayam ai ipam namdam chaludige. Koi chale. Mai ja. Cái thôn nhiều đó. Lala yaw re odo lala degi ke khara dum athum aaw khara lau hi ya lala da changi ya hanjang na pi joli tha joli me am ni ji to kan ja lala ka ja di ai sia pot poi apa macam cali, mesti lagi yang cali. The gari side tu thara maga. Cile sabi siapa siapa jawab aja. Le sabi siapa siapa jawab aja. Aku melgun gini apa? Masuk mau macam itu cakap nenek lagi, so mesti sih. Kol mul gini salah ide. Ai ne to मैम मिस्टी से करम बलौ सिगे मिस्टी लोगे ने तौड़ी करम बलौ सिगे जलेबी किलो में लौ रहा हैไม่มันค่อยแอปเปิ้ลละมุงร้อยเวียนต่อดีให้ลูกค้าเราแกนะนี่มันไม่ยังไม่จะเลยแอปเปิ้ลอาดาเขาเราหรอini mana pun juga. Hah? Melbourne lemben canggih kayaknya no. Mana duty terlalu mana? Lemben canggih. Melbourne canggih. Ai ipam lemdam liu sele. Kayum liu, dah kasangi manung dah. Kamanung canggih lemben jadi ini patah mana? cha de bên này là cai để xe bị từ từ nó tội nhiều mẹ bị pam lâm đầm pam đây là có cái xe ngoài có
ꯆꯠꯂꯤꯕ ꯃꯌꯥꯝ ꯂꯩꯔꯦꯝꯕꯤ ꯃꯄꯥꯖꯧ ꯆꯠꯂꯦ ꯂꯩꯔꯦꯝꯕꯤꯒꯤ ꯃꯄꯥꯅꯤ ꯁꯤ ꯒꯦꯠꯁꯦ ꯂꯩꯔꯦꯝꯕꯤꯒꯤ ꯒꯦꯠꯅꯤ 아다 만능도 ꯂꯩ ꯆꯪꯗꯣꯏꯅꯦꯕ ꯐꯪꯕ꯭ꯔꯥ ꯐꯪꯗ꯭ꯔꯥ ꯈꯪꯗꯦ ꯄꯣꯠꯁꯨ ꯄꯥꯏꯕꯅꯤꯅꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯧꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯅꯥ ꯂꯩꯔꯦ ꯑꯩ ꯒꯥꯔꯤꯅꯦ ꯀꯌꯥ ꯀꯟ ꯊꯧꯔꯛꯏꯕꯁꯤ ꯐꯨꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ 우픈 ꯃꯌꯥꯝꯅꯤꯅꯦ ꯇꯧꯔꯤꯁꯤ ꯌꯥꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯏꯄꯥꯝ ꯌꯧꯔꯦ ꯆꯪꯉꯤ ꯂꯝꯕꯦꯟ ꯌꯨꯝ ꯌꯧꯔꯦ ꯆꯪꯁꯤꯜꯂꯨ Hai vai. 다 ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯃꯥꯗꯤ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯄꯣꯠ ꯃꯌꯥꯝꯁꯤꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯤꯅꯨ ꯃꯆꯥ ꯂꯩꯔꯦ ꯃꯥ ꯃꯤꯅꯨ ꯎꯕ ꯍꯧꯗꯣꯡ ꯎꯕꯒ ꯇꯧꯏꯖꯣ ꯌꯥ ꯍꯧꯗꯣꯡ ꯃꯆꯥ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯍꯧꯗꯣꯡ ꯃꯆꯥ ꯂꯩꯔꯝꯃꯦꯅꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯃꯅꯦ ꯕ꯭ꯂꯣꯛ ꯅꯝꯃꯤꯃꯤꯅꯦ ꯁꯣꯏꯗꯦꯡꯅꯦ ꯃꯃꯥꯏꯗꯨꯇ ꯂꯩꯊꯣꯔꯛꯎꯅꯦ ꯅꯪ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯏꯅꯥꯎꯅꯨꯄꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯁꯤꯅ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯃꯥ ꯀꯣꯟꯅ ꯆꯦꯡꯍꯜꯂꯒꯦ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯑꯩ ꯏꯃꯨꯡ ꯆꯪꯉꯦ ꯁꯦ ꯃꯃꯥꯁꯦ ꯀꯩꯅꯣꯅꯤꯅꯦ A few minutes later. ꯃꯄꯥ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕ ꯃꯄꯥ ꯆꯠꯈ꯭ꯔꯦꯅ ꯆꯠꯈꯤꯁꯦ ꯃꯁꯛ ꯎꯖꯤꯡꯉꯤ ꯀꯗꯥꯏ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯤꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕꯀꯣ ꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯆꯦ ꯖꯥꯝꯈ꯭ꯔ ꯏꯆꯦ ꯖꯥꯝꯃꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯁꯤꯅ ꯏꯆꯦ ꯖꯥꯏꯃꯒꯤ ꯑꯁꯤꯅ ꯏꯆꯦ ꯃꯔꯤ ꯁꯨꯕꯤꯒꯤ ꯑꯗ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯃꯥ ꯑꯁꯤ ꯆꯤꯆꯦꯁꯦ ꯃꯥ ꯉꯁꯤ ꯂꯥꯛꯏꯅꯦꯕ ꯑꯩ ꯂꯥꯛꯏ ꯍꯥꯏꯗꯨꯒ ꯃꯥꯁꯨ ꯂꯥꯛꯏꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯖꯣꯔꯤꯗꯨ ꯀꯦꯟꯗꯜ ꯄꯨ ꯂꯥꯛꯏ ꯀꯦꯟꯗꯜ ꯌꯦꯡꯉꯣ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯕ ꯌꯥꯎꯔꯗꯤ ꯌꯦꯡꯕꯤꯔꯣ ꯀꯦꯟꯗꯜꯁꯤꯡꯁꯦ ꯁꯤꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯗꯤꯌꯥꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅꯅꯦ ꯀꯦꯟꯗꯜꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯅꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯒꯤꯗꯨ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯁꯤꯝꯄꯜꯒꯤꯁꯨ ꯌꯣꯜꯂꯤ 또 ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯌꯥꯎꯔꯗꯤ ꯑꯩꯗꯤ ꯁꯤꯒ ꯑꯗꯨꯝ ꯑꯅꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯅꯔꯝꯒꯅꯤ ꯑꯗꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤ ꯁꯤꯒꯤ ꯐꯦꯛꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯀꯂꯥꯁꯔꯥꯗ ꯍꯥꯡꯕꯅꯦꯕ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗꯨ ꯁꯤꯒꯤ ꯀꯔꯤ ꯍꯥꯏꯕ AT ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯀꯂꯥꯁꯔꯥ ꯕꯖꯥꯔꯗꯅꯦꯕ ꯁꯤꯁꯦ ꯐꯪꯉꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯈꯔ ꯁꯤꯁꯦ ꯌꯣꯟꯕꯩ ꯄꯨ ꯂꯥꯛꯑꯦ ꯈꯪꯕ ꯑꯗꯨ ꯁꯤꯅꯤꯁꯦ ꯁꯤꯒꯤ ꯐꯦꯛꯇ꯭ꯔꯤꯁꯦ ꯀꯂꯥꯁꯔꯥ ꯕꯖꯥꯔꯗ ꯍꯥꯡꯕꯅꯤ ꯑꯗꯣ ꯅꯧꯅ ꯁꯦꯝꯕꯅꯤꯁꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯈꯜ ꯃꯈꯜꯒꯤ ꯀꯂꯔꯒꯤ ꯇꯣ sana nandaganू काय नाही sana. nandaganू तो Kai ni hai ni. Ila puni. Supia lae ina mo pi lae ina ma yaura bo ina ma su lore oi lam ding chabi ba lam ding de hale Supia lae dan cha pia lae dan ma ya angang phona phon ne harau ri to yo Icha na pa se to yo ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯞꯄꯦ ꯏꯃꯥ ꯏꯆꯥꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯇꯧꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯃꯝꯁꯨ ꯃꯝꯃꯦꯕꯀꯣ
ꯂꯥꯏꯠ ꯂꯣꯏ ꯃꯨꯊꯠꯅꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯕꯣꯛ ꯂꯥꯛꯑꯃꯦꯅ ꯑꯦꯄꯜ ꯆꯥꯔꯤꯃꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯕꯥꯏ 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 ꯇꯧꯔꯣ ꯒꯨꯗ ꯅꯥꯏꯠ Bye bye. ꯒꯨꯗ ꯅꯥꯏꯠ Good night.